अहानबदा मरोइबा पाव कुकी मसेल हाटनरे फलेन द कापनबदा UKLF के अमा यावना मियोय मरी लेखिद्रे UKLF के चेयरमैन SS हाउटिप के योम मै थादोख्रे दिल्ली की रैली द कुकी ना कोम पाइटे सारुबगी वा थोकनरकले पुंग कुनगा मरी की मनुंग द सेंगदोरक्त्रगदी अकनबा थबक पाइखतलगनी हाइरी NRFM ना वन लाउथोख्रे सकनारबी एक्ट्रेस सोमा लाइश्रम ना यूनाको स्कूल चानुंगी महिरो सिंगदा मोटिवेशनल स्पीच पीख्रे पाखुम फंगलोइदौबा मफमदा वा ngangnaroi se haina chief minister na phongdoragli House committee da yawi haiba let pau hawkip na yakhidre Paumi sing na protest tawkre IGAR is sindokna ba demand tawkre Lamdam sigi inat yokhatna na ba cultural nationalism gi ho sangsilagani haina iolna phongdoragli Opposition Congress के MLA मंगा walk out तौख्रे मखाताबा सेशन यावररोय हाइना वारेप नख्रे मणिपुर की वाथो की वारोय सिन पुरकनबा पुखतचबा वाफम ताबित्रबदी मिफम यावरुबगी करी मथौ तारिबगी हाइना हानगी चीफ मिनिस्टर ओइबो बिना फोंदोख्रे नापत अमसुंग तांगजेंगी रिलीफ कैंप ता लेरकली बसिंगना फोंदोरकपदा अइखोय युमदा हंजिल हंद्रबदी फिरेप अमा लौरगनी थोगलक पसिंगी टेक्साक लेंगाक न पुगदबनी हाइरगली अमदी हाईवे द सेल खारी बसिंगी सेक गेट थिंगजिलो हाइना नगा ट्रेडर्स ना फोंदोख्रे खुरुमजरी मॉर्निंग न्यूज़पेपर रीडिंग मिडियम ताबिरिबा अमदी ताबिरिबा सिंबो पुष्परानी लाइसोमना तराम नौसरी मरोइबा पाउसिंग मियामदा संदोकना पिजरी Manipur da hokhiba kumja lising ani kunga humdoigi me ahumdagi hauraga thokliba irang asigi marakta kuki masel khut thanaduna hatoknaba haurakle kuki khulai paiba masel onsinaduna palelda nomai kapnabada su satnariba UKLF ke ama yauna mioi mari lekhidre kharana so apan nangkhre UKLF ke chairman SS haukip ki yumsu mai thadokre haide thaudo asi nahan ayu pung mapan khara helakpada Kakching district ke Paleng tainaba Technopal district ke Molnoi area da thokibani thaudo asi nahan ayu khulai matik sana paiba village volunteer ni haizaba kharana Technopal district ke Molnoi amadi Molnom da leiba UKLF ki camp singda chap manaba matam amada landarakhi maduda UKLF ki maike degi handuna maike ani gi marakta sauna khuthokna khibane खुथोंगना बासिदा विलेज वॉलंटियर नि हाइबा हुम खुदकता लेखिद्रे UKLF के माइकई दसु कदर अमसु लेखिद्रे लोइनना माइकई अनि की मरक्ता कया अमसु असो अपनंख्रे नोमई कापना बासिगी मखा तारकपदा मोलनोम दलैबा UKLF की चेयरमैन SS हाउकिप की युम खुलाई मतिक साना पाइबा वॉलंटियर सिंग असिना तुमना मै थादोकलमखे नोमई कापना बगी मखोल असिना पलेल एरियादा मियाम पाखना दुना कैथेल काइनखी अमदी फलेन की मैतई खुलसिंग द सुकुकी सिंगना लान तारकपा मानबदगे मायोकननबा सेम सादुना लेखे अमरोमदा नोमई कापनबगी मखोल ताबगा पलेल एरिया द लेबा सामराई फल्स अमदी अतै सेंट्रल फोर्सिंगना नोमई कापनरिबा मफम अदुदा संगसिननबा होनबदा कुकी खुलाई पाइबसिंगना नोमई कापथोरकपदगे संगसिनबा ngamdana पलेन पुलिस स्टेशन की एरिया दा पोजीशन लौतुना लेनखे तुंगदा अहेन स्टेट अमदी सेंट्रल फोर्सेस कया लाक्तुना नोमई कापनरिबा एरिया अदुदा संगसिनदुना असिबा हक्सांगसिंग लौखतखे हाइरे नहानगी नोमई कापनबा सिदा लेखिद्रबा विलेज वॉलंटियर सिंग असि मोरेगी संगौबोंग विलेज सगे जांगखोलेन मोलोम विलेज तगे जांगसट न्यू मोरेदगे कामलेन संग सिंगसन अदुगा लेखिद्रबा UKLF के कदर असिना मोरेदगे ककाई उरंबा याई हाइना पानरी कुकी सिंगी तो खाइबा सेवरेट
separate administration PU Churachandpur Kangpokpidagi Assam Rifles Lauthokpa yaroi haibana chingba demand kya marum tawduna nahan KSO na sinduna Delhi da chatkiba rally aduda kuki singna kom amadi fighte proof ki nat ki fizol setuna miyamda proof ani asibu maitai gi mayakta leiba amadi kuki gi makhada leiba oina uhananaba honarakpagi wathok oire kuki zo singna separate administration tanbagi matangda jantar mantarda pangthokiba mass rally amagi mi khomagi video clip amada masak khangdaba miyoi amana kom saraga tholakibadu laibak thibani seliba fizol masung makhoi miyoi adu kom nate kom phuru polana uhanduna irang asida pusinaba honaba lepiyo haina kom union Manipur gi wangangloi boys kom na phongdorkhre KRA Land Community Hall da pangthokpa paugi mifam amada mahak na hai nahan August 8 da New Delhi da kuki zol singna sinba cultural program amada kom saraga fizol setlaga utpa video ama social media da viral salak pathengnare viral aduda kom gi fizol set pani haba nupa aduna kom asi kuki jo oina uhanana ba honakiba adu yaba ngamloi mahangna setliba fizol adusu kom gi fizol nate hairba video adugi matangda thigatluba matamda thoram aduda kom phurukki miyoi amata saruk yaruba leite haire karigumba thoram ama yawba haibasi kom union amasung miyamna ayaba piraga thaba ngaktani thoram aduda kom phurukki miyoi amata saruk yananaba thakibasu leite haiba wafamsu phongdorakle lamdam asigi sakhot thorangi matangda house da elected members singna ngangnagadabani Pakhum Lairoidoba Mapamda Wangang Naruise Haina Manipur Chief Minister and Biren Haikre. Laibak Sinba Thungna Pangthok Liba Hargar Tiranga campaign ge Manung Sana Manipulenga ke Agriculture Departmental Manipur State Film Development Society ge Editorials da Sinduna Pangthok kiba Tiranga concert ke Tharamda Saruk Yaraduna Chief Minister na hai State asige Chawkha Tharangi Matangda Lenga ki policy program sing Puthok Assembly House da khana naina se democracy satpa leibak ni asigumba mafam asidadi assembly da debate ngamba aduna leibak painari assembly da aranba achumba document evidence na singba sing puthok na duna ngangna gadori bani masida ngangna ribasing aduna state asi kari oiri amasung thokli habadusu miyam na taraga khangadori bani assembly gi mapanda miyam irang hohan bagi politics tawroisi Miyam da rally salhanduna irang thoknanaba insiloidobani irang thoanba pamliba miyoising amasung pamdaba singi marakta nungainadaba thoknaba siloidobani lusingba ama oirabadi emotion da thabak tokpham thokte madugi mahutta lusingba ama oina miyamu phathaba ngamba mathautai haike Laiba sida Prime Minister Narendra Modi na lusingba lengak lakpadagi Laiba asibu nuksibagi sang hengal hananaba thabak kaya pangthoktuna lakli mahak lakpadagi malem pumbada yoga masana su khanghanduna malem gi miyam pumbada sanahal heba wafam su phongdokhi Manipur gi saknarabi film actress Somalai Shomna ngarang Yunako Residential School Chanungi Mahiru Singda Motivational Space Piduna Mahiru Singbutungi Punsida Mai Pakpa Miyoi Oinana Bagidamak Pukning Thogatfre Yunako Residential School Chanungi Auditorium da Pangthokiba Thoram da School Asigi Principal P. Surachandrana Khudol Pot Piduna Somalai Shombo Taramna Oke Rajya Sabha ki official Language Committee da Manipur gi Rajya Sabha ki MP Laisemba Sana Jawbabu member oina hablakle committee asle Dr. Anil Sugdi Yorau Bonde Niras Dangi Dr. Dinesh Sharma amasung Dr. Samir Singh Solanki yauri NIT experience singbo takpi tambiri ba Oja sing da puba thangba ngamloidoba sel gi demand tawbiganu haina maike kyadagi phongdok narakle lakliba August 15 Manipur pumba nongyai pung 12 dagi nungthil pung 5 fawba general strike thamle athingba manungda mai sing analayeng amadi media natana miyam chathok sasin tawbiganu lenga ki amadi lanai gi mahiloisang sing loinana lenga ki lanai gi loisang sing kabiganu Hangbiganu haina National Revolutionary Front Manipur NRFM na phongdorakle
चलिबा था असिगी तरेता कांगपोकपी डिस्ट्रिक्ट की मनुंग चनबा गम की फाई एरिया दा खुलाई पाइबा सखंगदबा सिंगना पाउसे पुथोकपदा संगबा चे अमसुंग अतै फोलम सिंग मै थादुना मांगहनखिबा थौदोकपो अकनबा मोंगदा कंडेम तौदुना ई पाउगी लमदा थबक तौरिबा सिंगना नोमगी सिंथा लेपतुना खोंसंग संगसिनखिबगा लोइनना चीफ मिनिस्टर अमसुंग गवर्नर दा मेमोरेंडम पिसिदुना मथौ निंगथिना पांगथोकपा ngamdaba IGAR इसपो सिंदोकननबा डिमांड तौख्रे मणिपुर प्रेस क्लब ता सथखिबा वकत मिफम असिदा सरुक याखिबा ऑल मणिपुर वर्किंग जर्नलिस्ट यूनियन अमजोगी वाइस प्रेसिडेंट राज नोंथोंबम ना हाई हौखिबा अगस्त 3 ता कांगपोकपी डिस्ट्रिक्ट के मनुंग चनबा मफम अमदा सखंगदबा खुलाई पाइबा मियोइसिंगना पाउसे पुथोकपदा संगबा यामना मरु ओइबा चे अमसुंग मसिगा लोइनना प्रिंटिंग मटेरियल सिंग यावबा ट्रक अमा हाइजेक तौखि नुंथिल पॉपअप ता सखंगदबा खुलाई पाइबा सिंग अदुना पोलम सिंग असी लौथादुना मै थादुना मांगहनखिबने पाव अदो पाव असि मखाताना तामिनसे पाव अदु ताबदगी मथंगी नुमिता ऑल मणिपुर वर्किंग जर्नलिस्ट यूनियन अमजो अमसुंग एडिटर्स गिल्ड मणिपुर इजेमना इमरजेंसी मीटिंग पांगथोकतुना थवोंग अदुबु अकनबा मोंगदा कंडेम तौखि थवोंग अदु मीडिया दे अटैक तौबनी हाइना लवे मीडिया दे अटैक तौबा हाइबसि लेबा असिगे कॉन्स्टिट्यूशन ना पिरिबा फ्रीडम ऑफ स्पीच एंड एक्सप्रेशन दा अटैक तौबनी थवोंग अदु कंडेम तौबगा लोइनना अमजो अमसुंग EJM गी वारेप मतुंग इना मणिपुर दा लैरिबा ई पाउगी लमदा थबक तौरिबा खुदिंगमकना सिंथा लेपतुना वकत मिफम सथबने संसिलिबा खोंजंग असिगी मरु ओइबदी थौदोक थोकपा मफम अदुदा मथौ तौरिबा सिक्योरिटी फोर्सिंग अमसुंग कांगपोकपी डिस्ट्रिक्ट पुलिस की SP मणिपुर पुलिस के DG अमसुंग लेंगाक असिना करी तौदुना लैबनो मखोई मथौ निंगथिना तौद्र हाइबा पाउजेल पीबनी हाइनासु मखाताना फोंदोखि अमजू अमदी EJM ना चीफ मिनिस्टर अमसुंग गवर्नर दा पिसिनखिबा मेमोरेंडम दा पल्लिबा वाफाम सिंगदे पाउमी सिंग हौखिबा मे अहुमदगी थोकलिबा इरांग असिना मरम ओइरगा मियाम दा ई पाउ लेपतना यहोननबा होनबा अवाबा कया मायोकनरिबने हंदक न्यूज फ्रेंड मै थाखिबगी थौदो असिगी टेक्साक लेंगा असिना सिक्योरिटी एडवाइजर अमसुंग DGP ना पुगतबने लोइनना थौदो अदुदा मांग ताख्रबसिंग अदुगी कंपेंसेशन सु लेंगाक न पिगदबनी हाइरे अमरोम इम्फाल दिमापुर लंबी सनापति कांगपोकपी इम्फाल जिरी लंबी थांगमई बंदगी नोने फाउबसी IGAR ईस्टना यंगसिनबनी अदुबो हंदकी थौदो असना मखोई मथौ निंथिना तौद्रे ताकपनी मरम अदुना मखोईगी महुत्ता IGAR साउथना महुत सिंदुना मथौ तौहनबियु हाइनसु पल्ले मालेमगी मफम खुदिंगदा पांगथोकनबगुम शेड्यूल ट्राइब डिमांड कमिटी ऑफ मणिपुर STDCM नसु नहान मणिपुर प्रेस क्लब इम्फालगी थांजिंग हॉल द इंटरनेशनल डे ऑफ द वर्ल्ड्स इंडिजिनस पीपल्स की थौरम पांगथोकरे हाइना लुप असना थादोरकपा चेरोल अमता हाइरे UN ना कुमजालिसिंग अनि कुनगा मरी की ओइना पीरिबा थीम की मथकता इंडिया की फिबा नुंगदे यलहौमी मैतै मितै की फिबम हाइबा लोकेन थीम अमसुंग STDCM गे माइकेदगी खनननबा पुखतके सीनियर एडवोकेट हानेगी मणिपुर ह्यूमन राइट कमीशन की चेयरपर्सन खाइदेम मनी अमसुंग STDCM की वर्किंग प्रेसिडेंट लेफ्टिनेंट कर्नल लाइसोम लोकेंद्र अनीना चीफ गेस्ट अमसुंग थौरम मपु ओइदुना सरुक याखि STDCM की चीफ पेट्रोन M नाउदलेन खोम्बा अमसुंग एडवाइजर प्रोफेसर S जयंत कुमार सुदाइस द लेंसन की अदुगा मणिपुर यूनिवर्सिटी के लॉ डिपार्टमेंट के SOD युमनाम प्रेमानंदा अमसुंग फेडरेशन ऑफ हाउमी के प्रेसिडेंट सापमसा जादोमनी अनीना रिसोर्स पर्सन ओइना वांगांखी STDCM की चेरोल असिदा मखा ताना हाई UN ना मालेम की येलहोमी सिंग ngakpi senbinanaba akhanaba mityang thamlabasu India की येलहोमी अमा ओइरिबा मैतै सिंगदी हौजिक फावबा करिगुंबा मखल अमतगी कॉन्स्टिट्यूशन की ओइबा ngaklo पीदबदा नुंगाइतबा पोई येलहोमी अमा ओइरिबदे शेड्यूल ट्राइब ST की लिस्टा चनबगी तंगाई फदबा लै मणिपुर की येलहोमी दी अतोपा मफम अमदगी लाकपा नत्तबा अदुगा अतोपा मरमदम ओइना
Satpham ama leitaba miyoi singdune Mitai bu ST lista selhalu haiba demand ge matangda Manipur government ta paikhat pham thokpa thabak paikhat hananaba taksinbagi tangai fadaba lei Demand asigi mathau tariba recommendation asi thabi nanaba ahanba maktada Manipur lengak na warep ama lobagi tangai fade haide Mitai ST demand asigi mathau tariba recommendation si thabi nanaba ahanba maktada Manipur lengak na warep ama lobagi tangai fadaba leiri thauram asida tinkhiba miyoi khudingmakna Manipur gi laumi oriba Mitai su athubada India gi constitution gi makhada ST list yawhanduna yelhomi ama oina sakhangan baga loinana constitution gi ngaklo pi hananaba Manipur lengakna tinthaba tawbidana thabak paikhat pigadabani hainasu amato oina yanakhi Lakliba August 12 athobasing numit asi Manipur da leiriba school college amadi mahailoi sang khuding makta faksana pangthoknaba thorang Manipur lenga ki education department na lokhatpiu haina joint coordinating committee JSCC na thadorokpa cherol amada haire lamdam asigi ningtamba ngaknanaba honabada kumjalising amaga chanipan maubudraga mathoida thokiba Anglo Manipur war gi lanfam singda thawaina pontha pikraba athoba ipa ipusingi Mathauna maringjel makhoi gi mama leibak punungsibagi wakhalon adubo na honana ningsingbaga loinana ipa ipu singbu ikai khumnabo utpo ina thauram mahiloisang singda paksana fangthoknaba thaurang asi lokhatpiu numit asibo horakliba tungi mirolda khanghanduna maraibak maramdam nungsibagi yumpham tholhananabagi wakhalonda lamdam asida leiriba school amasung college khudingmakna Thauram asi pangthoktuna athauba singi mafamda ikai khumnaba utpiu thauram asiga mari leinana leibak ningba isei saireng na chingba pangthoktuna mahiroi singi I tongda athauba singi numit asibu suhananaba amadi athauba singi matik mathauna maraibak nungsibagi wakhalon adu ngasigi mirolna matau tamjananaba honabiu haikhi Manipur Public Service Commission MPS sina lauba Manipur Civil Service Combined Competitive Exam lising ani kungani thoi gi paper ani da question ani se naba masung aranba yaure haina Democratic Students Alliance of Manipur Desam gi Secretary Education Ramesh na phongdokre kwa ke the da leiba lup asigi office ta pangthokhiba paumi singa unaba amada oinam Ramesh na hai question ani asi se nabana maram oiraga exam asibu thakiba candidate sing question asigi answer pibada negative marking leibana maram oiraga pakhum pibada aruba ama oiki examination asigi question number 31 da hangliba question asi common admission test CAT lising amaga chamapan maubudraga tarukta sab manana hangki haiba CAT exam lising amaga chamapan maubudraga tarukta question asigi answer option B haibadi SL defend oi MPS sigi answer ki da yauriba option C asisu oiba yai maram asina Manipur Public Service Commission na lauba Manipur Civil Service Combined Competitive Exam lising ani kungani thoi thaki basingda yamna chamam nabo ohenba amasung negative marking leibana maram oiraga tauramdaba phawba yauki examination asigi question number 61 da hangliba question asi Xavier Aptitude Test SAT lising ani tara dasu hangki adubu question asigi mathakta piriba statement asidi manai adubu MPS sina piriba question asida asoiba yaure madudi question asida MPS sina wrongly haina iri adubu wrongly haina hairabadi MPS sina piriba option sing asi answer oiba yaba ngakto oina pire haiba wrongly haiba wahai asi XAT exam lising ani tarada wrongly haidana strongly haibagum MPS sigi question asida hairam labadi MPS sina answer ki da piriba lapsan A asi chumi adubo wrongly hairakpa asidi question asi lale question ani asi se naba amasung aranba leibana maram oiraga examination asigi GS paper 1 the answer oiba yaba option ani yaurabadi grace mark p khibagum question ani asigisu
ग्रेस मार्क पीगदबने हाइब वाफमसु फोंदोरखी। मणिपुर की सिंगी टाउन सिंगदा एयर कनेक्टिविटी की थबक पाइखतनबा लेंगा की थौरांग तौब लेब्रा हाइना राज्य सभा की एमपी सना जाउबले सेंबना राज्य सभा दा हंख्रे। पार्लियामेंट मिफम की वाहंग पाखुंग की मतमदा एमपी सना जाउबना एयर कनेक्टिविटी की वाफम असि पुखतलदुना हाई कुमजा लिसिंग अनी तरा मरी दगी हौना नोंथक की लंबेल की खुथांग दा समना हलिबा नॉर्थ ईस्टर्न स्टेट सिंगी अपुनबा मसिंग असि कयानो रीजन असिदा हुजिक हुजिक पाइखतलिबा अमदी नौना पाइखतगदबा पुखलखिबा एयर कनेक्टिविटी की प्रोजेक्ट सिंगी हुजिक ओइदबा फिबम अमदी हौकिबा चही अहुम लोम हेनबा असिदा रीजन असिगी लेरिबा एयर ट्रैफिक के अकुपा मरोल खंगहनबिननबा वाफम थमखिबगा लोइनना मणिपुर की मफम सिंग मरुओइना सिंगी टाउन सिंगदा हेली सर्विस के खुथांगदा एयर कनेक्टिविटी के थबक पाइखतनबगी लेंगाकना थौरांग तौबा लेब्रा करिगुम्बा लेरबदी मदुगी अकुपा मरोल खंगहननबा एमपी सना जाउबना हाउस की खुथांगदा डिपार्टमेंट ऑफ नॉर्थ ईस्टर्न रीजन डोनर मिनिस्टर की पुकनिंग सिंसिनखिबने। एमपी सना जाउबगी वाहंग सिंग असिगी पाउखुमोइना मिनिस्टर ऑफ स्टेट ऑफ द मिनिस्टर ऑफ डेवलपमेंट ऑफ नॉर्थ ईस्टर्न रीजन डॉक्टर सुकांता मजुमदारना हाइके बिल्डिंग की अनीसुबा राउंड की मनुंग सना मणिपुर की ओइना RCS पवन हंस लिमिटेड PHL की मखादा हेलीकॉप्टर की मथौ तौहननबा जिरीबाम मोरे परबुंग तमेंगलोंग अमदी थांगनालोन हारिबा मफम मंगा असिदा हेलीपैड सेमगतनबा आइडेंटिफाई तौखी। CPSE अमना सही असिगी मार्च 16 दगी हौदुना RCS की मखादा तमेंगलोंग अमदी जिरीबामदगी हेलीकॉप्टर मथौ तौबा हौहनख्रे। हारिबा लंबेल सिंग असि अहानबदा इम्फाल तमेंगलोंग इम्फाल अनीसुबदा जिरीबाम तमेंगलोंग जिरीबाम अमदी अहुमसुबदा इम्फाल जिरीबाम इम्फाल ने लोइनना कुमजा लिसिंग अनी तरा मरी की मतुंगदगी नॉर्थ ईस्टर्न स्टेट सिंग हाइबदी अरुणाचल प्रदेश अमदी सिक्किम अनी असि नोंथक्की लंबेल की खुथांगदा सेमहनबा लेख्रे। हौजिक फावबदा UDAN स्कीम की मखादा नॉर्थ ईस्ट स्टेट सिंग ओइना हेलीकॉप्टर अनी यावना एयरपोर्ट 12 मथौ तौबा हौख्रे। यूनियन मिनिस्टर ना मखा तारादुना मणिपुर की ओइना मोरे परबुंग अमदी थालोंदा एयर कनेक्टिविटी की थबक पाइखतनबगीदमक मथंगसिना लुपा करोड़ 9 लाख तरा लुपा करोड़ 9 लाख 52 अमदी लुपा करोड़ 13 लाख 58 की सेंफम काइथोख्रे। मोरे की ओइना कुमजा लिसिंग अनी कुनगा हुमदोई की मे थादगे थबक पाइखतपा हौख्रे हाइब वाफम फोंदोखे। लमदम सिगी इनाद योखननबा कल्चरल नेशनलिज्म की इहो सांसिननबा वारेप लौरे हाइना इनाद योखतपा लुप्तिन इयोल की माइकेदगी फोंदोख्रे। इम्फाल की सिटी कन्वेंशन दा ngarang ऑर्गेनाइजिंग कमिटी नुमित निनी खन्ना नैनबा मिफमना सिंधुना पांगथोखिबा लेबाक मियाम की मिफमदा तोंगान तोंगान वारेप 13 लौखिबगा लोइनना इनाद योखतपा लुप्तिनसु सेमतुना थौ पुगदबा मियोइसिंगसु खनखि। मियाम की खन्ना नैनबासी आर्ट एंड कल्चर की हानगी कमिश्नर ओइरंबा कांगजम राधा कुमार मॉडरेटर ओइदुना पांगथोखी। लोइनना नौना सेमलबा लुप असिगी थौ पुगदबा मियोइ 50 की ममिंगसु लौथोखी हाइरे। मणिपुर दा इलीगल इमिग्रेंट सिंग संगसिलकपा अमसुंग अनौबा खुल कया मवोंग मरिल तादना मसिंग हेंगलकपा असि यंगसिननबा सेमखिबा मणिपुर लेजिस्लेटिव असेंबली की इंक्वायरी कमिटी दा महाकपो मेंबर ओइ हाइबा ट्राइबल अफेयर्स एंड हिल्स हॉर्टिकल्चर एंड सोइल कंजर्वेशन की मिनिस्टर लेटपाउ हौकिपना याखिद्रे। मिनिस्टर असना महाकी ऑफिशियल लेटर हेड सिजनदुना थादोरकपा चेरोल अमदा हाई मणिपुर लेजिस्लेटिव असेंबली की सेक्रेटरी ना अगस्त 3 थोकिबा बुलेटिन पार्ट 2 नंबर 33 असिदा कमिटी असिगे मेंबर अमा ओइना महाकी मिंग यावरखिबने। महाकपु कमिटी की मेंबर ओइना हापखिबदा महाक करिमता खंखिबा लेते अमसुंग महाकी अयाबसु लौखिबा लेते हाइना मिनिस्टर लेटपाउना खुयेक पिदुना थादोरकपा चेरोल अमदा मयेक सेंगना पल्ले।
Manipur da thokliba tha tara manga helaklaba irang asigi waroisen puraknanaba Prime Minister unaduna punna taksinminaba House na apunba warep lawsi haina pukhatpa private member resolution khanananaba matam PBWgi mayokta opposition gi MLA mangana House tagi mapan thokre lemhoriba makha taba mifam singsu saruk yararoi haina lauthokre Nan Manipur Legislative Assembly gi 0 hour gi matamda opposition lusingba amasung hanagi Chief Minister O Ibobina hauzik lairiba thatara manga helaklaba irang asi loisinanaba karino tana minasi House asi hek haurakpadagi hauna opposition gi maikaidagidi sathariba budget session asigi demand sing khanaba asida yechararoi atai agenda sing asi numit humni marini asida loina tensil laga khana thoklaga lemhoriba numit khara asida hauzik phongphong sariba lebaki irang asigi matangda khana si haina phongdokhibani House asina session satharingai gi manung asida phagak sau ikhaida nomai kapnaba aduga palenda nomai kapnaba gi thodok sathari Fibam asida opposition da lairiba member singna political gi khudong saba loba pamde lamdam asigi miyam kari fibam da lairiba ge haibadu khangnarabani madudagi karam tawraga awaba ko hansige khana si haibani haike Sathariba irang asi law amasung order gi problem nate geopolitics ki isuni amuk hai external aggression ni amuk hai tawduna lairi Constitution na lengak amada piriba matik mayai adu chapchana lengang utfam thoi haina su thamki Assembly na Prime Minister unanaba warep lobada House ki magun hanthagani haiba khangi adubu miyam gi interest da irang asi loisinba yananaba unaraba wariwatai sananaba warep loba si tangai fadaba lakpadagi opposition gi member mangana private member resolution asi pukhatpani haina su thamki National Highway da Kanglon kaina sel khariba singi check gate sing mari leinaba authority na mijeng sangbiduna thizilu haina on naga traders association na Manipur gi maiki dagi phongdokre Manipur Press Club tangarang pawmising unabada association asigi advisor kam spokesperson jurist adbon mai na hai National Highway da sathok sasin tawriba driver sing free oina satnaba Lokhat pham thokpa thabak sing lokhatlu makha tana transporter sing da yekhai thingai ba pihan gano loinana kanglon kaina tax loriba amasung transporter sing da harassment piriba singi matangda complaint tawpham ama hangdo o tha sigi tareta kangpokpi gi mafam amada news friend yauna fresh ki polam kya mai thabada senaba sing matik saba cherak piduna mai thahogdaba polam sing adu mapu natraga concern authority da sinabiu masida senaba miyo sing athuba matamda miyam da khangalu fresh media haibasi lamdam asida lairiba miyam pumna makini miyam da I pau yohanduna mitna kong ohaliba fresh ki polam mai thaduna manghan ba haibasi taseng na laibak thibani asigumba thabak tharom sing asi lengang na thuba matamda thidoktuna serak pibiu National Highway da pochei puthok pusin tawriba driver singda harassment pibagi sang aduki matik hengalakle hiram masig matang da mijeng sangbinanaba authority leitrabara haiba wafam sing phongtokhi Kuki militant singnam yum mai thaba masung no mai bom kaptuna landarak padagi lanjelaktuna tongan ba mafam singda hangliba relief camp singda sangjafam lawduna lairiba napat amasung tangsengi inmates singna makhoibu masa gi mayumda hanjil hanbiro haina ngarang sugunu kaithelda wakat mi phamduna khongjang sangsinkhre Numit humnigi khongsata Manipur da lakiba the Flatman of India haina khangnaba Prakash M Nadarna nahan Gemninsta I katuna helping hands for PHAL's ISSP Manipur mission 50% hogdokre tharomasiga mari leinana ISSP Manipur president Premjitna voluntary blood donation tawbugi sang sada kuntra khakta oiribasi sada yankhai yohanana bagi pandamda mission asi hodokpani haina phongdokhi
Khamelong ki laibak thiba thodokta nomai maruna panbadagi soktuna matam sangna laikannaduna leiramlaba matungda laikhidraba thauba lai mayum prem gi mung manungi miyoi singna yum saduna leinanaba lamgi pata ngarang ichamgi hanigi president N Rajendro Elias Boina khusina khrehairi Samsung India's flagship CSR program gi software tomorrow 2024 haiba contest da saruk yariba Imphal West ki cloud 9 team top semi-finalist 20 khangatpada yaurakle nation gi thakta pangthokpa contest asida leiba asigi tongan vested singdagi lakpa mahiroi yankhai mathoi rom na saruk yakhi Samsung India's flagship CSR program gi software tomorrow 2024 haiba contest asi community and inclusion amadi environment and sustainability haiba theme da pangthokpani contest asi pangthoklibagi wakhallondi hojik malemda technology gi matangda mayok nariba choba singna basing asigi matangda mahiroi singbu mamut tana khangana ba honabani haina Samsung South Asia gi corporate vice president SP Chunna Phongdokhe Laibasi gauzi oriba fibam asida school college amasung health sector da puba thangba ngamloidabu demand tawba sitok piu masina aikhoigi maning halaba khunai asida hen ba saitheng piraknaba maram oigani haina wangoi asigi MLA khuraisam lokena phongdokhe makha tarakpada mapangi ba pausing taminasi Bangladesh ta soba irang thoktuna misimina yauna government fawba kaiduna anoba government semduna sarang naba chawna thokliba sigi cherakta Myanmar da sahi kya ki mamangdagi military junta amadi militant singi marakta su sauna lan soknaduna lakliba asidagi leibak asida leiba ngamdaduna lanjena ba honariba miyu singi mathakta drone sisinaduna bom thadaduna landabada mironbi amadi angang yauna miyoi kya laikhidre hairi Mamang sahi ki October 3 tagi hawduna Israel amati Hamas ani ki marakta satharaki balan asi amuka hena kankhalakuna lanjena duna school da sangsa famlauduna lairiba mafam amada namaz tawduna lai khurumduna lairingaida Israel gi lanmi singna rocket ahum kapsinduna landabada nupi angang amadi ahal sing yauna punamiyoi chama hena laikhidre Russia amadi Ukraine leiba ani gi marakta sahi ani hena ngasi phawba kanba mongda soknarakliba lan asi tha khara khajik taptharuraba matungda amuka hena kankhalakuna Russia na Ukraine da landabada Ukraine gi miyoi 13 hatkre amaromdana Ukraine gi lanmi lising amaromsu Russia gi kursak amadi Obalas haina khangnaba state singda sangsinduna landaba hokre hairi Irana Israel da landaragani haina lauthokraba matungda America na Iran gi attack tagi Israel bu ngakthoknana bagidamak South Asia da tamthiraba F-22 stealth fighter jet fikre malem gi khwadigi phaba manga suba generation ge advance oraba fighter jet singi manungda America gi F-22 asisu amani haina report amada phongdokli China amadi Taiwan leibak ani gi marakta lan soknaba yabagi fibamda lakpagi sang yamna wangkhalakle China na Taiwan da kiba pibagi thabak lepa leitana sa tharakpa sigi saruk ama oina China gi matik mayai leiraba fighter jet kungani thoi Taiwan da paisilaktuna ki khangpi ba haurakre hairi Sahi asigi lakliba November 5 da pangthokadoriba president gi mikhal asida mirep oigadoriba Democratic Party gi candidate Kamala Harris amadi Republican Party gi candidate Donald Trump lakliba September 10 da debate pangthoklagani hairi tha kaya gi mamangdi space center da hojik panduna halakpa yadana leiriba nasagi astronauts Sunita Williams amadi Buzz Wilmore kumjali sing ani kunga manga fawgi manungda halakpa yana leire nasagi Starliner na makoibu malem Prithvi da puraknana bagi
lambi amata sithadana planning kaya tawduna hotnari adubo hauzik phawgi oina 2025 ki karamba thada purakpa ngamgadage haibadudi sabchana phongdorakpa leitri haina nasagi maikaidagi hairi panba yabadi astronaut ani asi space station dagi starliner spacecraft amada jun mangada halakadabani Malem gi leibak singda yamna angakpa thaudok wathok sing thokpagi manusana Iran da sahi mapan surabi nupi macha singna luhongba yanana bagi bill puthokre hairi Bangladesh ke akan be ihauda Sheikh Hasina gi government kai khraba matungda leiba sigi ihau horiba mahirui singna Supreme Court question duna thamlaba matungda Chief Justice fam thadokadabani haina demand tokre Anauba saklon amaga loinana akanba maungda amukta sokna khidriba maungda matam asigi AI robot fawba sisinaduna Russia amadi Ukraine leibak anina sokna ribalan asida Iran makhoi matik mayai leiraba PHAL 360 missile 100 rom Russia da piragani haiba pau tabadagi America gi lusingba sing mi paiba poknakhra hari Bangladesh ta sauna thokiba irang asida soba thodang laukiba mahiroi ahumgi manungda leiba asigi Nobel Prize fanglaba Yunus na lusingba interim government semduna wasak lobagi tharamda mahiroi ani su leiba ngaknabagi thabak tharamgi wasak lobada mahiroi ani yauri Malem gi leibak kya da hokiba sahi singda COVID-19 gi laiset paksana sandoraktuna misimina kaya yaukibaga loinana khunaida soba saitheng kaya piki Malem gi leibak kya gi economy dasu asoba saitheng pikibaga loinana mamal yamlaba thawai kya mangkhre Brazil gi South Polo state ki Winhedo haina khangnaba mafam amada passenger Hufumathoi rom puduna pairiba plane ama minute amagi manungda foot lising taraga tare lom wangba mafamdagi taraktuna kaibadagi plane aduda tonglokpa passenger pumnamak laikhidre Prime Minister Narendra Modi thangzunumita landslide thokiba wayanata lakre amasung landslide asina akai atoi thoankraba GVHS school Yengba lakpada angang kayam yamna makhoigi nungsijaraba maru mapang kaina khrabagi haina hangkhre hairi Delhi Excise Policy case ta jail dagi AAP gi senior lusingba masung hanagi Delhi Deputy Chief Minister Manish Sisodia Tholakraba nomagi matungda leibak asida leiriba dictatorship asigi mayokta thengnanaba mahangna party worker sing amasung miyamda appeal tokre Rajya Sabha Chairman Jagdeep Dhankar amasung India Vlog Party singagi marakta yamna phataba mari adu kham thengba chang yaurakre Vice President asi mahaki phamdagi lokthoknaba resolution ama thagatnaba notice ama opposition na khanari haina likhun singna irai numita phongdokrakre Drugs syndicate amada makhoi chenabagi damak irai numita miyoi mari Assam police na fare hari export sing inot pinanaba amasung Laumi singi senthok hengat hananaba pandam thamduna horticultural crop singi damak planning material ki quality amasung adu fagat hananaba government na irai numita lupa crore Lisingamu chatted Humpugataru ki senfam amaga loinana clean plan program ama ayaba pikre Union Cabinet na Pradhan Mantri Awas Yojana Gramin PMAYG gi makhada ahen bayum crore ani amagasu sanana bagi Department of Rural Development gi proposal adu irai numita ayaba pikre Prime Minister Narendra Modi na chair oiba Cabinet Committee on Economic Affairs na punna lupa crore lising kungamari chatruk yangkhaiga nipalom sanggadauba railway project nipan ayaba pire haina irai numita railway minister Asuni Vaishnav na haikre Kolkata gi RG Kar
मेडिकल कॉलेज दा डॉक्टर अमा रेप तौखिबा अमसुंग हाटखिबगी सिविक पुलिस वॉलंटियर अमा ngrang कोलकाता पुलिस ना फाख्रे अमसुंग सिटी कोर्ट अमना महाकपो निमित 13 की पुलिस रिमांड अमा ऑर्डर तौख्रे हाइदि मखा तारकपदा सानबगी पाउ तामिनसे जेंडर की से नब साउन लेखिबा अल्जेरियन बॉक्सर इमाने खलीफ पेरिस ओलंपिक्स के इराय नुमिता रोलांड गेरोस्ता गोल्ड मेडल लौबा ngamkhre डिफेंडिंग चैंपियन इंडिया की जैवलिन थ्रोअर नीरज चोपड़ा पेरिस 2023 ओलंपिक गेम्स दा सिल्वर मेडल फंगहौरे रेसलर अमान सेरावतना गेम्स असिदा इंडिया की 3 सुबह मेडल लौख्रे हौजिक फावबदा चाइना गोल्ड 38 सिल्वर 28 ब्रोंज 23 पुन मेडल 34 लौदुना मकोकता लैरी यूनाइटेड स्टेट्स ना गोल्ड 38 सिल्वर 94 ब्रोंज 38 पुन मेडल 113 लौदुना अनिसुबदा लैरी ऑस्ट्रेलिया ना गोल्ड 19 सिल्वर 38 ब्रोंज 13 पुन मेडल 94 लौदुना अहुमसुबदा लैरी हौजिक फावबदा इंडिया ना ब्रोंज मेडल 5 लोइनना सिल्वर मेडल अमा लौदुना मेडल 3 लौबा ngamle पेरिस 2023 ओलंपिक गेम्स की नहान अथेंगबदा सानखिबा वुमेन्स हॉकी फाइनल द डिफेंडिंग चैंपियन नेदरलैंड्स ना चाइना बो पेनाल्टी शूट आउट दा पांसिल अहुम अमदा माइथीबा पिरमलगा टाइटल लौख्रे इथियोपिया की तामिरात तोलाना पेरिस गेम्स की नुपा की मैराथन इवेंट अनौब ओलंपिक रिकॉर्ड का लोइनना गोल्ड मेडल लौख्रे थंगना अहुमलक सुब ओलंपिक क्राउन लौननबा मित्यंग थमलखिबा केनिया की इलिउड किपचोगे पंथुंगफम यौबा ngamkhidre मा लोंग ओलंपिक गेम्स की पुवारी द ख्वादगी यामना गोल्ड मेडल लौबा चाइना की एथलीट ओइरे महाकी मतेंगना पेरिस गेम्स दा चाइना वुमेन्स टेबल टेनिस टीम फाइनल दा माई पाहनखिबने पेरिस ओलंपिक सिंगल्स चैंपियन सर्बिया की नोवाक जोकोविच मथंग सेओलदगी पांगथोकदौरिबा ATP सिंसिनाटी ओपन दगी विड्रॉ तौख्रे हाइना ऑर्गेनाइजर सिंगना सगोल से नुमिता लौथोख्रे ऑल मणिपुर जिम्नास्टिक एसोसिएशन असिदुना खुमलंपा इंडोर स्टेडियम दा स्टेट जिम्नास्टिक चैंपियनशिप हौख्रे नुमित निनी की कॉम्पिटिशन असिदा यूनिट 9 दगी नुपा 38 अमसुंग नुपी 34 ना अथोय अहेन तानगने मणिपुर की जूनियर बॉयज फुटबॉल टीम ना सही 15 की मतुंग असि नोमाइजी नुमिता तेलंगाना का डॉक्टर BC रॉय ट्रॉफी की फाइनल सानरगने असम ना युम्बु ओइदुना नगाउंड सथरिबा जूनियर बॉयज नेशनल फुटबॉल चैंपियनशिप टायर 2 दा मणिपुर अरुणाचल प्रदेश को अहुम अमदा माइथीबा पिदुना डिकेट अमरोम की मतुंगदा फाइनल संगबा ngamkhibane अमदी उड़ीसा ने युम्बु ओदुना सथरिबा निफुसुबा सब जूनियर अमसुंग यांखैसुबा जूनियर नेशनल एक्वाटिक चैंपियनशिप ता अकोइजम अथोइबना मणिपुर की मेडल दा मणिसुबा गोल खुदोल तमख्रे हौजिक फावबा गोल 3 सिल्वर अनि अमसुंग ब्रोंज अनि फंगबा ngamle लोइसलकबदा मरोइबा पाव अमुहना कुकी मसेल हानरे पलेल द कापनाबदा UKLF की अमा याउना मियोय मरी लेखिद्रे UKLF की चेयरमैन SS हाउकिप की मयुम मई थाख्रे दिल्ली की रैली की मतंग द कुकी न कोम पाइते सारुबगी वाथोक थोकले पुंकुन ग मरी की मनुंग द सेंगदोरक्त्रगदी अकन बथबक पाइखतलगनी हाइरे
NRFM na ban lauthokre Sangnarabi actress Thoma Laisram na Inakwa School Chanungi Mahirusingda motivational space pikre hadik Pakum Pangloidoba Mafamda Wangang Naruise Haina Chief Minister and Biren Haikre Paumi Sing the protest Tokre IGAR is Sindoknanaba demand su Tokre House Committee the Yawi Haiba let Pau Hokibna Yakidre Lamdam Sigi Nat Yokananaba Cultural Nationalism gi iho sangsilagani haina iolna phongdorab Opposition Congress ki MLA manga walk out tawkre makhata ba session yawraroi haina warep nakre Manipur gi wathok ki waroi sin purakna ba pukhatsaba WAPHAM tabi drabadi mifam yawrubagi kari mathau tari bagi haina hana gi chief minister oibo bina phongdoragi Napat amasung tangjengi relief camp talairi ba singna phongdorak pada Aikoi yumda hanjil handrabadi firep ama lauragani tholak pasingi texak lengak na pugadabani haikri Amadi highway the cell khari basingi check get thingzilo haina naga traders na phongdokre Bijariba pausing asigaloina na hauziki de nungtigi phongliba pause singdagi lokthoksaба maroiba pausing miyamda pisaba loisinjari Mijeng tabiriba amadi tabiriba singbo amuka hana pusparani laishomna Crimson. Season Abiu, Magic Super, Magic Kumna Pothok Kengal Hanbiu, Organic Oiba, Growth Promoting Substance Marangkani Yauraba, Magic Super, Magic Super Asi Sangamamada, Kilo Ohungi Changda, Season Abiu, Adong Elopamda, Senzang Hanta Hanbiu, Pothok Kengal Hanbiu, Magic Super, Pangpam, Crop Solution Kaisampat Amadi, Manak Nakpa, Low Hidak Yonpam Singda, Magic Super Marangkaina Pangbiragan. Magic Super. Laumi Singidamak, Nungairaba Pogjin. Adongi Lofamda, Toina Tagan Batil. Mayol Chikpi Amadi, Manakon Sinbi. Hauzik Lakle, Til Asidagi Irai Lining Octopangam Laba Til Hidak. Partera. FMC gi Partera. Aring Balopamda, Linkraba Matung Numit Tara Mangani Degina, Numit Kuntrani. Ahun Balofamdana, Numit Kuntrani Dagi, Numit Nifu Mangani Fawada, Sangam Amada, Fertera KG Anigi Changda, Chaitopio. Mayol Chikpi Amadi Manakon Sinbi Tildegi, Mapung Panang Aktokduna, Pok Marang Kaina Lokpio. Fertera, Tilarida Yonba Dukan Singda, Fangbiragani. Akupa Marul Gidamaktanabio, Pantoibi Sits House, Kwayatong Impal. Fertera, FMC gi Partera. National Amadi State Awardee MDZia Ulak Pusamna Makada Pizariba Layong Sing Asi Layangjari Manung Changbaya Daba Manung Changbada Chang Naidaba Manung Changbada Matam Kuina Changba Sauzanantaba Amang Tong Mayada Pomba Amang Tong Manung da Pomba Amang Tong da Makun Hulaga Naijaba Pistula Amang Tongi Akoibada Maring Chatlaga Hagajaba Puk Nungshit Kaba Gastric Problem Leiba E Taba Chikpanaba Tonsil Sinus Asma Khwang Naba Thagi Khongkap Chang Naidaba Fingau Chatpa Singli Nauri Sontaba Asina Singba Sing Layangjari Bamafam Singdi Kekru Bila North AOC opposite Kekru Part Imphal Ayuki Pung Tara Dagina Nungtil Pung Manga Fauba Mayang Imphal Kochak Bazarda Ayuki Pung Taruk Dagi Ayuki Pung Mapan Fauba Yaripok Bamo Laikai Kabarstan Road Thangjanumit Amasung Yumsakesa Khudingi Ayuki Pung Tara Dagi Nungtil Pung Mari Fauba Jumi Colony All Bazar near Muslim Masjid Sisipur Akupa Marol Gidamak Contact Tawbiu MDZia Ulak Pusham 8414-825323 Amukdang Hana
8414-825323. Eastern Lily Package Drinking Water gi agent amadi dealer pamjai. Area singdi Imphal East West, Nambol, Thobal, Lelong, Samro, Mayang Imphal. Amuka hana tabiriba amadi midyang tabiriba singbu nirmala thangjamna taramna upchari. Puduna lakchari ngasi matam gi wafam amadi rasifal. Asigi ahanbada kanglaipa meradagi lokhatjagi matam gi wafamda mahairoi sing leitana larik tamba fangnaba leingakna akanba midyang sangse lamdam sida leiriba mahaisang kayada puba thangba ngamdaba sel gi demand torokpadagi oja singna mahairoi sang ningthina larik takpi tambiba ngamdaba haibadu oire masina larik mapung phana takpi tambiba ngamdabadagi tungi yumbirel oihaugadoriba aikoigi mahairoi sing mangan bagi achawa maram ama oiriba phibam asida Manipur lenga ki maikaidagi hauzik fawba lokhatfam thokpa thabak chap chana lokhattana leiriba asi yamna lale Bharat lengakna shu human resource chawkhatnabagi damakta akhanaba pandam thamduna matik chaba sel thum thadaribani adubu aikoigi human resource oigadoriba mahairoi sing asi hauzik ningthina larik tamba ngamdaba haibadu oire Lamdam sida leiriba mahaisang kayagi pikliba mahairoi sang singdagi hauna hair education gi thak phawbada leiriba mahairoi singna makhoi gi mahaisang singi mamangda wakat khongjang changsinduna mahaisang singda ayet pa apan ba pibiganu nena tana larik tamba fanghanbiu haibagi khongjang leptana changsilakle khongjang asida oja sing amadi mahairoi sing mama mapana chingbasu saruk yarakle asigumba khongjang asi sangsilaklapa asida taklibadi education sector da laingakna karigumba makhal amatagi midyang ayet apan pidanaba laukhatpam thokpa thabak sing adu laukhatpa ngamdre haiba takpane lamdam sigi mahairoi sing haibadi tungi yumbirel oihogadoribani makhoina mahai tambaga mari lainaba hiram singda karigumba makhal amatagi ayet apan pidanaba Manipur laingakna Pambom tingduna laukhatpa yaba thabaksing ado laukhatkadabani adubu masigi ona tainabada Manipur laingakna kumhaigumna yengduna laithopugum tawriba asidi adsuki matik pendaba haibadu oire laingak ama leiba tarabadi lamdam asigi law and order miyamgi punsi amadi lanthum mapung phana ngak senba ngamdabani maram aduna housing Manipur da leiriba school amadi college ke ada puba thangba ngamdaba sel gi demand toksilakpadagi hendoktuna mahairoi sing lairik takpi tambi gadoriba oja sing phawbada sel gi demand toksilaktuna aki akhang kya piriba asiko khanana balengakna laukhatpa yaba thabak adu laukhattuna mahairoi singda lairik tamba matamda karigumba makhalgi ayet apan amadi aki akhang leitana balengakna paikhatpa yaba thabak sing adu paikhattuna lengak leiri habidu tawthorakpa thabakna mayak sangna utfam thoi masini kanglaipa ki mairadagi laukhatchaba matamgi wafam makatarakpada kangla paudagi mulakhatchage muknariba ani makna punna phaido turaba tungda waroishin purakadoribra haibashini khambina balaitraba landi loikham naidraba lan oiduna misimina asok apan ka hena thoi lan mayuk nariba lan anigi nakal anigi miyang punsi amasung lan thum mang takpa loiraba matungda kana amatagi ithil yaudana waroishin pujara haibagi thawongumna Manipurda jingu kinarko terrorist na sathariba lan asigi waroishin purakadoribra haiba wahangi paukhum kanana pigadoribage immigrant migrant jingu kinarko terrorist singna laibak asigi mathakta landaduna apunbagi saktam thugaiduna loikham naidaba lan chatharakpa tha 15 phajilaklaba phawbada India government ki maikaidagi kuki amasung maitei anigi marakta thokpa maselgi oiba wathokni haiduna lila yengbagum yengduna leiriba asigi nunggi oiba maram ama leifam thoi adubu Manipur gi laingakna India government ki wafam asida yaduna dum leibagi mahut landarakibasing laksinana bahonadriba asina karigino haibasida langi maisrang mayok nariba miyamna kayam kuina makhoigi thangfam ohen khigadoribagi haiba wahangsi gi paukhum piba ngamdrabade furuk ki saktam amadi punsi ngaksen bangamdabadagi malengi leimaidagi kangkhul mutkiba yai yegnabana landaraktuna naramdam munnaba honarakpada mihat mipun war crime chatharabadi
thौना फना लांथेंनबा मथौ ताई येकनबसिंगा मायोकनबा कीरबदी मिसिमिना का हेना थोक्त्रिङैदा येकनबगी मखों कोंदुना चंगजब तारबदी अदुगुम्बा लैंगाक नत्रगा मियाम अदु ख्वाइदगी पांगदबा वाखल खंथबा ngamदबा मियोय कांगलपनि हाइबदा हाइमनबा थोकलोय हौजिक थोकलिबा वाथोक असि इंडिया गवर्नमेंट की माइकैदगी वारोइसिन पुरकनबा होनबगी महुत्ता political की लौटुनबा मानबा थौंग जथदुना लैरिबा असि मरम करिगिनो इमिग्रेंट माइग्रेंट को किन टेररिस्ट खुजोक खरना लेबाक असि मथक्ता टेररिज्म की खम थेंगबा वार क्राइम जथदुना अतमनना येलौमी मितै सिंगदा नोंमै चिंगदोल ओनसिंदुना लांजद्रबा थवाई क्या हिंथत खांगु थक्ता पुंसी पिखमनहनबा अमदी युम कैमै थादुना तांगोई ओलहनखिबगी थबकसिंग लेप्तना चथरिबा असिदा इंडिया गवर्नमेंटना टेररिस्टसिंगी मथक्ता लानमी ओइना पाखुम पिबगी महुत्ता मिनुंगसिगी मिदेंगदा मखोइबो ngak senduna thamba asi nunggi wahanto kari leibagi haibadu nannaningai oi kuki singna leibak asida khaktana tana yumlo na ba leibak sing Myanmar amasong Bangladesh na chingbada makhoigi yumpham thona ba honarakibagi wathok sing leiri kuki singna India yauna tongan ba leibak singda khulai paibagi lalong jathaduna kuki land amadi Christian state semnabagi lantheng jathariba asigi marumda USA amadi China gi khut yawi haiba asina achumba oirabadi wathok asigi waroishin irai laina purak pangamloi Chin ko kinar ko terrorist singna jatharakiba landa asi makhoigi to khaiba leibak semba amadi Christian lining chandokpagi lan religious warfare oibana section haudaba mikupta apunbagi saktam kaikiba amadi apikpa furuk kangluk kaya gi nat ki chanabi sing Christianism da yosin khiba yai Phibam asida India government na landarakliba Christian ko ki terrorist singi mathakta lo amagi lanmi oiba thabak sing lokhattaba haibasi ki amadi Christianism da kok non bani haina loroidabagi maram leite amaromda landarakhiba ko ki terrorist amadi leiba asigi abadi miyam gi punsi lanthum ngak seliba yelhomi mitei anigi marakta khulaigi muknaba thokliba asigi marak thatpinaba leitrabade muknariba anigi maraktagi amana khongfam handoktriba fawba waroshin purak pangamloi nakal ani konarabadi amatubat haibasi hauna sani adubu tugadawriba adu kanano haibadu yengbat tari masini pujarakliba kangla pawdagi lokthokjaba matam gi wafam makha tarakpada ngasigi rasi phalamu mayam puna taminasi midyang taminasi Ahanbada mes rasi haksang faba watpa wakal jarang nawa marakta laikhaiba yaikhaiba thengnaba numitni sel maram chadna chatlagani achawbana di chanbiragani sagaini yangchigani pakhang lesabi singi oina muknagani mahiroi singi oina hotnaningani bris rasi thabak ama tawringaida atopa ama amuk khanba jarang naba numitni sel pitok pisinda hai singani changjarakpa kankhatluganu santi leite pakhang lesabi singi oina law tawnagani mahiroi singi oina wakal leitaroi Mithun rasi khudong chaba thengnaba chawkhatpa fagatpa pot leiba yaba numini lam chatpa mi tinabadi kanagani mateng pangbiba mi yamlagani imungda ingna leiramgani pakhang lesabi singi oina nungsinagani mahiroi singi oina lawsing hengatlagani Karkat rasi khatnaba kok saba miwas misa taba yeknaba hengatpa numitni gari tamna thawani sagaini yengthigani changjarakpa kankhatluganu pakhang lesabi singi oina mat khenagani mahiroi singi oina wakal phakchingani Singarasi Jacksona hai singna hona jagani sagaina tinaba singna yengsinba numitni arapa chatpa Jackson gani haksang wakal chang amada leiragani pakhang lesabi singi oina muknagani mahiroi singi oina hona ningde Kanyarasi hona bada mai pakpa achauba singna chanbiba sel fangba aigi mi masing hengatpa ithak thongba singna nungsibiba imungda santi leiba numitni pakhang lesabi singi oina nungsinagani Mahiroi singi oina lawsing hengalagani tolarasi Jackson hona jagani maru oiba thauramdi pangthoklagani Jackson badi tangai fadabani makok oiba singnadi chanbiragani pakhang lesabi singi oina mat khenagani Mahiroi singi oina wakal leitaroi brisik rasi hakchang phaba watlagani afaba wakal afaba acha athak chaba tabani anowa pot leiba yaba mateng pibiba hengatpa show thengnaragani
Pakang Laisabisingi oina waraugnagani Mahiroi-sing oina pukning changloi Dhanu Rashi haisingna cheksina honajaduna afaba chawkhatpa pangthokningba pangthokpa marup mafam pak chawba chawkhatpa mamal yamba pot leiba yaba numitni Pakang Laisabisingi oina lawtawnagani Mahiroi-singi oina honaningloi Makar Rashi hakchang wakhal thabak thoramda afaba chawkhatpa numitni lam chatpa mitinabadi kanaba fanglagani imungda santi leiba numitni Pakang Laisabisingi oina nungsinagani Mahiroi-singi oina lawsing hengatlagani Kumbarasi hiram ayambada mai pakpa sel fangba maruptagi mateng fangba hona jaman kanaba fangba numitni chathok chasinda chekshin gani imungda santi leiragani Pakang Laisabisingi oina wakhal managani Mahiroi-singi oina budi chawkhatlagani Aroibada Minarasi chingna wakhal charangnaba yengsinba yamba numitni sagaina yengsingani chathok chasinda haisingani sel maram chadana chatlagani Pakang Laisabisingi oina mat khenagani Mahiroi-singi oina honaningde Masini pujarakliba ngasigi matam-matamgi wafam amadi rasifal. Ngasigi tongan-tongan ba platform singda midyang tabiriba pumnamag thagatpa phongdokjari. Amuka hana pumnamag po Nirmala Thangjomna khurumjari.